मरुइबा पाउ पिजा district asigi khabung chingsang parengdagi poppy pambi singyan anghankhrai ki nupi hangi nungaiba phongdoklibani haiduna mathong maram khangdana nongmai kapagi chatnabi LMZ Manipur None gat sagaliba railway gi thabak sing ngarang North East Frontier gi official sing tuna hakthengana yengsinkhrai Mami Manipuri pau mit eng tabiri ba pumnamakpu Anjali NAOREM na khurumjari tokna pijari 1985 ki makhada state asigi chingi mafam singda tharamba poppy pambi sing security force na yanthatuna manghanbagi thabak leptana chatharakli thajaba yaba pawomagi matung inna senapati forest division CRPF NCB personnel amadi village volunteer singi combined team Senapati district ki khabung chingsang parengda chaurakna lam acre 12.8 mukta tharamba poppy pambi hanki hari kanagumana mafam asida illegal oiba poppy pambi sing tharamba thengnarabadi manang nakpa police station da pau piraknaba khanghalakle Security force na aina thingkraba lalholu pripa ki nupi kadarani Thobal district ki khangabok tagi fagatpa ngamkhrai hari police ki pawmogi matungina nupi se kakching khunau ngai khong leikai dagi angang ahum namduna fabagi thodokta chenaba misak ngaktani hairi faraba nupi sing adudi khundrak pom ong ningthau vidya chahi kuntra Thobal hau leikai leikai dagi kallaba matungda makhoi gi imung manung singda tekta kaidana sinakhrai mifami pungi thodokta makhoina sizinaramba angoba machugi Maruti 800 amasu fagatpa ngamle hairi
Yamna laibak thiba thodok ama haukiba New Year Day numita Ziribam lamdai khunaudagi langi chaitheng fangduna hauzik naurem thong khulem leikaida waragi yumda leiduna afong ba thabak suduna hingnaba hotnariba elangbom thoiba singi chahi ama khakta ngairiba machanupa tonba thoibana phamungda tumduna leiringaida mathong khangdana kaplakpa nongmai maruna panbadagi kokki sarukta panduna Little Clinic ta layeng laba matungda hauzik RIMS ki surgery ward ta layeng duna layeng makhat chathari haiba pau tabadagi like minded group LMZ Manipur na ngasi RIMS ta chatuna elangbom thoibada lupa lising tara minungsigi mateng pangkhrai ngasi gi tengbang khongchat tumduna leiringaida mathong khangna lakpa nongmai gulina lawaida panbadagi magi punsi kanana bagi dabakta akoigi Little Clinic ta pukhatlaga layeng duna lakpani Little Clinic ta lupa lamang lising humpu tabadagi Little Clinic lupa lising kuntra yengbire lupa lamang lising kuntra si akoi payment torumba asingbo langi chaitheng bangduna hingnana bo honariba imung asina lupa lak amaga lising kuntra puthokna yam wana leiri haibse hojik akoina pau tajaba loinana private hospital na leiba ngamdabdagi paisa pungam dabdagi hujuji RIMS ki akoi surgery ward ta leiri maramna tamjani famji kanagumgi harauba phongdokpada Manipur gi None district ta semgat sagaliba railway gi thabak sing ngarang North East Frontier gi official sing na chatuna hakthengna yengsinkhrai Railway Safety North East Frontier Circle Kolkata gi Commissioner Sumit Singhal na luchingba team amana None district ki Thingau train station da laktuna mafam madu da semgat sagaliba shingadu yengsinkhibani team adu na ngasi fawba mafam madu da leiduna awat apa yengsingani haidi Anirak suba oina lakliba yengshin khongchat asida mafam asida sagatliba station ase athubada passenger train service hauba yanaba war footing da thabak paikhatli team asina ngasi khongsang train station da chatkani aduga speed trial chathagani karigumba masina mai paklabadi athubada North East Frontier gi Lamding division gi passenger train service hauragani haire Security Force Jamio Yama Napati District ki Manung Chanalaiba National Highway 2 gi Nepali Khuti dagi Fare Hari Farba Mioi Adudi Nantu Deb Chahinim Fugamari Assam gi Karimganj District ki Mahisashan Village dagini Mangondagi Opium KZ Tarama Thoiga Dasmik Ahum Chakamari Panba Gari Bolero Register Number AS01DS 9963 ama amadi mobile phone ani fagat pangam lehari Liangmai Furup ki oiba Liangmai market hangbagi taramari suba numit oina hayeng singzamai wangma khetri laikai da laiba South East Youth Organization ki area da pangthoklagani haina Liangmai Imphal Market Committee na thokpa cherol amana khanghalakli state asigi chingi district singda khundariba tongan ba furup singi akhanaba pot yonfam kaithel sing Imphal manungda hangdoktuna miyamda makhoina puthokpa potlam sing laibagi khudong chaba pibata nattana Pothok Puthokli Bamadi, Pot Yoliba Singi Sentoksu, Hengathali, Jingamadi Tamgi Marakta Lainarakli Bamari, Hena Jetson Hanabagi Wakalonda, Haukiba Chahi Karadagi, Tongan Mafam Singda, Chingi Furup Singi, Akanaba Kaitel Sing Hangtoktuna, Lakli, Asigumba Kaitel Sing Asidamiam Namakoigi Matau Taba Potlam Sing, Laiba Laktuna, Tongan ba Yellow Furup ki Pothokli Balomi Sing Amadi, Pot Yoliba Singi Pungin Tawat Piduna, Kanglup Masel Marakta, Hena Sakti Lehenana Bamadi, Punna Chaukat Minana Bahonariba Sida, Mating Pangbiu Haina, Liangmai Imphal Market Committee na Haizarakli. Paugi Marakta natin break amatang nong Hindi magkigano. Alam mo tamo, sige yung se, next time tina-check sin na lak sila katamgo ba ni ne? Tadarang si, juara habag ang kita ko. Asum na, mayam na machalgo ngap siyan lugum. Masige yung masibu, aso yung ko kada batagi. Next time tina ngap siyali. Next time juara habag yung ngap na nabasim ba ni? Zarman technology siya na concrete katok na tinago matamda, kapamil ang mukha na hanggal adali. Next TMT, strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it.
ब्रेक की मतुंगदा तरामना ओक्चरी मखा ताबा पाउ पिजरी चाउबा मिहात की थौदोग असे महाकी मपुरोइबा अमदी मनेमपोक की खुद याउदे हाइबा यारोय हाइना यूनिवर्सल मदर्स ऑर्गेनाइजेशन उमोगी प्रेसिडेंट मोइरांगथेम सरोजिनीना फोंदोरकली वाफम असे ngarang lamfel खुनौदा लैबा उमोगी ऑफिस फम खिबा पाउगी मिफम अमदा महाकना फोंदोखिबने महाकना मखा तारदुना ममांग चाही की दिसंबर 19 दा इरम सिफाइदगी वांगोय खाइदेमदा मयुम पालक्तुना लैबी खाइदेम ओंबी चाउबा हारिबा नुपी असिना लैखिदबदगी थौदोक असे महाकी मपुरोइबा अमदी मनेमपोकी खुद याउदे हाइबा यारोय हाइरिबा चाउबगी मपुरोइबा असिना ममांगदसु ताथी तावोइना तौबिरे हाइना वाकत कयामा उमोदा लाखी मसीगी मतुंग चाउबगी मपुरोइबबु लुप असिना ऑफिसटा कौदुना वाखल तामिनना बहाइदुना कयारक हन्ना फमिनदुना वारी सानखिबा लैखि अदुबु चाउबगी मपुरोइबा सि नुपी अंगांगबु हंथना येंगबा मियोय अमगुमना मियाम ममांगदा महाकी नुपीदा खुद थाबगी थवोंग फावबा उखिबा लैख्रबने लोइनना हुजुकी मतमदा नुपा सिंगना नुपी सिंगबु नमथदुना थंबगी चटनबी असि यानिंगदा हाइबसि हंदक चाउबगी मिसी असिगे अचुंबा लंगला लंगजिन पुथोकनबा होनबदा लमदम असिगी नुपी ओइबि सिंगना मत ओइना थेंगनफम थोई हाइबसि खंगमिनसे मरु ओइना नुपी चाउबगी केस पाइरिबा पुलिस असिसु नुपी ऑफिसर अमा ओइबना मरम ओइरगा नुपी सिंगना नंगलिबा अवाबा कया सिबु येंगलगा चाउबा मिसी असिगी मतंगदा अचुंबा लंगला लंगजिन पुथोकनबा होनबियो अमदी लमदम असिदा थौदोक अमा थोकलकपा मतमदा कनागुंबा मियोय सिंग नत्रगा सीएसओ सिंगना बन तौबगी चटनबी असि थादोकपना चुमगने मसिगी महुत मियामगी अपाम मोंगदे गेंगसिनबा याबा खोंगजंग अमदा चंगसिननबा होनमिनसे अमरोमदा ngarang बिष्णुपुर डिस्ट्रिक्ट के साइतोंदा लैबा युम अमदा बोम पोखाइदुना मिचम अनि अशोक अपन नंगहनखिबा थौदोक असे उमोना तराइना लौदे थौदोक असे मणिपुरदा इरांग लैरी हाइबा यानबा अमदी पीआर मखा ताना थंबा यानबा खोंगथांग अम ओइना लौवी हाइके मरु ओइना उमोगे चटना कांगलोन ngakna चतबा उमो थौबाल डिस्ट्रिक्ट के ऑफिस असिबुसु मतम कक्तना थिंगबा थमले हाइनसु महाकना फोंदोखे सेंट्रल गवर्नमेंट ना मणिपुर द पीआर थंगरबा मतुंग सही भारत वा फाउदा गवर्नर ऑफ मणिपुर की एडमिनिस्ट्रेशन की कंसीक्वेंस फॉल सिकरिनो माकी एडमिनिस्ट्रेशन की पांदम सिकरिनो हाजे हान हमजे लोइना मणिपुर द डिप्लॉय तौरिबा सिक्योरिटी एजेंसी सिंसे मकोई थौदांग सिना करिनो हाजे मसोय मरमदी लाल सिना मरम ओइरगा लैरमलिबा मणिपुर की लैंगा शासन खुदिमक लौथोकलगा पीआर थंगलब मतुंगदा लेप लैतना सिंखोंग सिंयातन नोमई कापसलक बॉम मणिपुर पुलिस कंट्रोल रूम ना थादोरकपा चेरोल अमगी मतुंग इन्ना नेशनल हाईवे 37 इम्फाल जिरिबाम लंबीदा लमदम असिगी तंगाई फदना नोंगमदा चंगद्रबा याद्रबा पोचै पुदुना लाकपा गाड़ी चामगा निम्फु हारिबा लंबी असिदा पनबा याउदना पुसिलखरै मखा ताना पोचै पुसिलकपदा खुदोंग थीबा थोक्तनबगिदमक जिंगनानिंगाई ओइबा मफम सिंगदा सिक्योरिटी फोर्स ना अकनबा चेक्सिन थौरांग सिंग लौखतकी हारि चाही अहुम फाजिलकलबा स्टेट असिदा थोकलिबा इरांग असिदा आईडीपी सिंग युमदा हंजिनबा होंदरकले शांति हंजिलकले खनरकलबा मतम असिदा बिष्णुपुर डिस्ट्रिक्ट के फौगाव चाउ इखाई पुलिस स्टेशन ना कोनबा साइतोन गानु कोंदा कुकी मिलिटेंट चिंगनबा सिंगना बोम मरु पोखाई हंदुना गानु कोनगी खुंजा अनि अशोक अपन नंगहनखिबा थौदोक मणिपुर की एमपी डॉक्टर अंगोमचा बिमोल अकोइजमना ngarang लाक्तुना येंगसिनख्रै एमपी अंगोमचा बिमोल अकोइजमना साइतोन हयाई कोन हेक यौबगा मफम अदुदा थौदोक यानिंगदबा फोंदोक्तुना वाकत मिफम फमलंबा इमा सिंगा उनादुना वारी सानकी अमदी बोम पोखाई किबा मफम अदुदा खोंगना चंगसिनखी अदुबु आरएएफ की मकोक थोंबा ऑफिशियल सिंग याउना सिक्योरिटी पर्सनल सिंगना हयाई कोन अमदी गानु कोन गी ताइनबदा साबा थोंग यौरकपदा एमपी बिमोलबु मफम अदु चंगबा थिंकी एमपी ना मफम अदुदा मथौ तौरिबा आरएएफ की ऑफिसर सिंगदा हाइकिबदा महाग इंडिया की कॉन्स्टिट्यूशन पादुना वासक्तुना पार्लियामेंट फमदुना लेबाक सिंगी लो सेंबदा याउरिबा मियोय अमने अदुगा महाग चंगबा यादे हारिबा मफम सिदा
India gi flag yungduna buffer zone haina thamlibasi India na kuki amadi maitei haina border khairibra loinana India gi MP oidiba amana mafam aduda changba yadribasi Manipur ase India gi manung chandrabra haina hangki Magna makha takibada RAF amadi mathau tawriba professional security personnel singdadi sauningde aduga makoida si tau haina yathang piriba Home Minister Amit Shah amadi Prime Minister Narendra Modi na masigi daita pugadabani haiki MP khongchat aduda singzamai SC PCC member oinam Roman Kumbi SC gi ex INC candidate Dr. Khangembam Ramesh Khurai SC gi PCC gi member Okensu Sarukyaki hari Prime Minister Narendra Modi ki flagship platform Proactive Governance and Timely Implementation Pragatina Lebak asida infrastructure semgat sagat pagi lamda chauna kana bapi di hari platform asina Prime Minister ki office Union Government amadi State Chief Secretary singi marakta video conferencing ki khuthangda line up hauna handuna chauka thorangi thabak seng paikhat pada hena laithokale Haukiba chahi tara asida Pragatina chaukat thaurangi thabak seng amadi infrastructure sing semgat pada thinthabagi maram sing khangdok pagaloinana warep sing lauduna hena khumang chauksin basu ngamle Pragati gi makhada miteng changduna Assam gi Brahmaputra turel gi mathakta saba Bogi Bill Rail Cum Road Bridge ase India gi khwaidagi sangba amadi Asia gi oina ani suba khwaidagi sangba Rail Cum Road Bridge oire Thong asi awang North East lamdam gi maru oiba lifeline oibata natana Assam amadi Arunachal Pradesh ki marakta samnahanbagi maru oiba thong amashune Ningsing bayabadi kumja lising ani tara mangadagi Prime Minister na hudokhi bathausil asina Laingak sasan gi thabakta ahongba purakpa ngambata natana maru oiba infrastructure sing semgat sagatpagi thabak amadi miyamna thengnariba khudong chadaba kayagi matangda Prime Minister gi mityeng changbasu ngamhalle hari IT amadi Information and Broadcasting Minister by Ashwini Vaishnav ngarang leibak asigi naharo lakh tara romda thabak piba ngamgadaba AI skilling program hogdokre hari paugi likhun amagi matung inna AI skilling program asi Rajasthan gi Jaipur da virtual oina pangthokpa thoromda Minister Ashwini Vaishnav na hogdokhibani hari Aroi bada maru oiba pawo mohana bizari Senapati Police ke combined team amana district asigi khabung chingsang parengdagi popi pambi sing yan thatuna manghankhre Security force na aina thingkraba lalholo pripa ki nupi kadarani Thoubal district ke khangaboktagi pagat pangamkhre Nungaiba fomdok libani haiduna mathong maram khangdana nongmai kapagi chatnabi khudakta lepiu LMZ Manipur Amadi Manipur gi None district semgat sagaliba railway gi thabak seng ngarang North East Frontier gi official sengna chatuna hak thengnana yengsingkhrai Hauzagi oinadi Mami TV na sandok chaba Manipuri pau loisinjare makha taba pau hidamak miteng taduna lebiyo